Jiribam district ki phibham Manipur ki chief minister na laktuna hakthengnana law and order control tobiu amadi irang asina maram oiraga relief camp ta relief material sing athuboda phanghalu haiba yawba memorandum ama pishinkre. Jiribam deputy commissioner Krishna Kumar IAS ki khuthangda Manipur ki chief minister da pishin khiba memorandum adugi matangda Babu Parada laiba all Jiribam United Clubs Association AJUCA gi office da pangthokiba pawgi mifamda AJUCA gi president Mutum Maipak Sanana phongdora khiba May ahumdagi haurukliba lan asida Jiribam gi oina yamna santi oina leiraki adubu handak numin ini humnidagi Jiribam da pandaba thaudok kya thoklakli asuk luraba phibham asida bekra lomda yum mai tharakpa amadi Jiribam gi mafam kayadagi maitei singna khudong thiningai oirakpadagi relief camp da sangjafam lauduna leiri Jiribam gi mitcham miyam gi lantum amadi miyoibagi punsi kanba haibasi lenga ki mathauni ngarang nahaldagi thokliba thaudok asida mapung fana control tawba ngamdaba haibasi Manipur government ki ason bani pishin kiba memorandum aduda Jiribam gi mafam sinba tungna state forcing amadi central paramilitary sing khudakta deploy tawbiu karigumada masi thamhaudrabadi thokliba pamdaba thaudok sing control tawba ngamlakloi thaudok asina nauna Jiribam gi singdong laikai upper primary school amadi Mahi Kulen Sports Complex ta hangba relief camp ta sangjafam lauriba sing asi houjik fawa DC amadi lenga ki maikedige relief material phangba leitri masi khudak ta phanghanbiu khudak ki ising isau thokma matamda awa ana kaya thengna khiba singda mathau taba financial support government khudak ta pibigadabani Manipur ge chief minister na Jiribam da hakthengnana laktuna law and order gi phibham asi control tawgadabani Jiribam district po Manipur gi yamna luba mafam amani khanbirabadi Jiribam da CM na hakthengnana lakpiu haina puning singsilakli Jiribam da May 3rd 2023 dagi sahi amaga tha khara hena thodong macha thokiba natana May June gi anganba pai marak sida gi misi mina jawsalakpa ko Jiribam da ngarang dagi yamna pamdaba thodok mayam khak tholakpa phibham sida houjik bera mai gaida yum mai thaba adagi phabu kodimakta safety oide haidana relief lawba lakpa khotba mayama houjik leire aduna aikoi haiba development committee ajuka amoba MSA AGMP gi apunba body asina haijaning badi haiba situation si yamna koi Jiribam da leiminaba organization punamakna district administration yauna SP police administration aduga paramilitary force mayam yauna yamna wana maintain torpa du jik situation si madugi situation su namni lu phim dan leiba tan timing ni hujik aduna akoi misam praja sing si innocent people singi property life save to haibasi government gi mathau ne aduna mapung phana control tawang ngamdabasi Manipur government gi asonmaneba aduna aikoina memorandum asida aikoina number 1 da policy khudakta state force Jiribam gi district chinba thungna amadi central paramilitary forces sing maram kaina khudakta deployment tawnanaba hariba memorandum number 1 sida pali